United Nations Human Rights Council gi ngarang pangthokiba yangkhai mari suba session da UN Human Rights Commissioner Volker Turk na Manipur da thokliba irang asigi matang da pukhatuna khanakrai. Turk na hai Manipur da thokliba irang asina maram oiraga miyam da chauna awaba nungaitaba kya mayok na hale irang asida miyoi Chani gi mathakta laikhidre amadi miyoi lising humfutara romna lanjena duna leiri ningsing bayai United Nations Human Rights ke expert panel amana Manipur da thokliba irang asigi matang da thamkiba observation adu India na yaningdaba phongdokraba matung Volker Turk na wafamase ukhalakibani adum oinamak Manipur lenga ki maikai dagidi status gi pibam phagalakli hairi Manipur da thokliba irang asi khakta natana UN Human Rights ki sifna na amasung Haryana da thokliba Kangluf ki irang gi matang da pukhatki irang aduna maram oiraga haukiba August thada miyoi taret laikhidabani session aduda Volker Turk na India da takshilladuna leibak asida human rights violate tawba thingnaba paikhatliba khongthang sing asi hena session na akan mamongda sathabagi tangai fadaba lei haibagi nungnang baso phongdokhi